ꯕꯤꯗꯤꯑꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨꯅ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯗꯥꯒ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯃꯊꯦꯜꯁꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯀꯔꯤꯅꯣ ꯍꯥꯏꯖꯦ ꯍꯧꯔꯁꯤ ꯈꯃꯥꯟ ꯇꯧꯕ ꯀꯩꯅꯣ ꯍꯥꯏꯔ ꯃꯊꯦꯜꯁꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯀꯥꯡꯉꯧ ꯂꯩꯔꯦ ꯀꯥꯡꯉꯧꯁꯦ ꯈꯥꯃꯦꯟꯒ ꯕꯗꯥꯝꯒ ꯇꯧꯕꯗꯣ ꯏꯔꯣꯟꯕ ꯂꯩꯔꯦ ꯄꯅꯤꯔ ꯂꯩꯔꯦ ꯎꯇꯤ ꯂꯩꯔꯦ ꯁꯤꯁꯨ ꯀꯥꯡꯉꯧ ꯂꯩꯔꯦ ꯀꯣꯕꯤ ꯁꯥꯛ ꯍꯥꯏꯕꯁꯤꯅ ꯀꯣꯕꯤ ꯁꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏ ꯂꯩꯔꯦ ꯄꯥꯄꯣꯔ ꯂꯩꯔꯦ ꯕꯣꯔꯥ ꯁꯥ ꯂꯩꯔꯦ ꯈꯕꯔ ꯆꯥꯕ ꯍꯧꯒꯠꯈꯤꯕ ꯍꯧꯖꯤꯛꯇꯤ ꯍꯧꯊꯔꯛꯑꯒꯦ ꯁꯤ ꯆꯥꯒꯦꯅ ꯀꯨꯏꯔꯅꯤ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯕꯣꯔꯥ ꯑꯉꯧꯕ ꯑꯣꯏꯕꯩꯅꯤ ꯅꯝꯖꯜꯂꯤꯁꯦ ꯀꯩꯗꯅ ꯍꯧꯖꯤꯛ ꯃꯥꯏꯔꯦꯟꯗ ꯍꯧꯔꯁꯤꯔ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯍꯥꯏꯌꯨꯅꯦ ꯁꯒꯣꯝ ꯑꯆꯧꯕ ꯑꯃ ꯃꯥꯏꯔꯦꯟꯁꯤꯗ ꯍꯦꯛꯇ ꯃꯥꯏꯔꯦꯟꯂꯣ ꯇꯤꯁꯨ ꯄꯨꯔꯛꯇꯦ ꯑꯝꯇ ꯍꯥꯟꯅ ꯍꯦꯛꯇ ꯐꯨꯊꯔꯛꯀꯦꯁꯦ ꯀꯥꯎꯏꯅꯦ ꯇꯤꯁꯨ ꯃꯥꯏꯔꯦꯟ ꯑꯃ ꯆꯥꯔꯦ ꯄꯅꯤꯔꯁꯦ ꯃꯍꯥꯎ ꯌꯦꯡꯖ ꯄꯅꯤꯔꯁꯦ ꯏꯆꯟꯅꯨꯄꯤꯅ ꯇꯧꯕꯅꯦ ꯍꯥꯎ ꯇꯤꯛꯀꯤꯅ ꯊꯣꯡ ꯎꯇꯤ ꯑꯃꯨꯛ ꯌꯦꯡꯒꯦ ꯃꯥꯏꯔꯦꯟꯁꯦ ꯍꯥꯎꯋꯦ ꯀꯥꯡꯍꯧꯁꯦ ꯃꯩ ꯆꯠꯂ ꯅꯃꯥꯏꯗꯨ ꯈꯤꯇꯪ ꯈꯤꯇꯪ ꯆꯠꯊꯣꯛ ꯅꯃꯥꯏꯗꯣ ꯈꯨꯅꯤꯡꯅ ꯁꯨꯝ ꯄꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯗꯣ ꯇꯨ ꯑꯩ ꯃꯥꯏꯁꯦ ꯀꯦꯃꯦꯔꯥ ꯍꯦꯟꯗꯣꯛꯇꯣꯔꯦ ꯍꯥꯏꯕ ꯎꯆꯤꯅ ꯆꯥꯔꯕ ꯅꯪ ꯆꯥꯔꯦ ꯀꯥꯡꯍꯧꯒꯁꯦ ꯊꯤ ꯍꯥꯎꯋꯦ ꯀꯥꯡꯍꯧ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯒꯦ 그냥 고비샵 아니 아 보자 올라와 저거 잘라 아버님 자르나 잘라 밥 먹으면 돼 올라와야 돼 너무 많이 해 고기 사러 또 올게 많이 좀
มันเต่าอย่างยัง ไอ้มันแบบดีบ่ราช่วงตะลุชันเนี่ยเรื่องจักรชันเนี่ยมาคุยเอาเราตอนเดียวเข้าไปสักแล้ว เวลาที่เอาที่จะเบี้ยตาม ต้องภาษาหัดแต่เอาไว้สงสารมันรู้สึกเศร้า สวัสดีวายเป็นย่างจะต่างกายไม่เยี่ยทงไงแบบไม่ใช่คาราวาแบบ ยังน่ะอันนี้ต้องขายมาอีกหนึ่งบ้านนี้รู้ทงอะไรเอาอยู่แล้วครับเลย ไม่เจอเลยครับซาโตระmasih dai saya ngatum bukutum di salo kan มันเราอ่ะ จ้าเลยนะช่วยทำยังไง งานซาบิข้าวอยู่โอบอ่ะ cái gì nữa nha chắc phải là độc thời gian nó khác cái màu này gì chắc mình thử làm ngoắt bây giờ rồi เข้าใจ nên mà khác cái lobby quáยังใช่เลยเนาะ Lâm nhập ra Meitei đấy xin người ta có cầu ấy ba
아무거 싸닝이 봐. 거. 싸닝 잡아. Sorry. Ngạn nó thấy nó vấn đề thì cũng ngăn thôi đấy ông này. Hai mong thế nào. Tần nó như nào mà cái giá thằng cái mấy cái giá. Đi hỏi. Video swing bên ngoài bia ra cái đi. Ma'am, Cheiraoba na lakpada. Yapanungaiba afaba amta pinabiba oirasana. Puka talaga ngangba. Like, share, subscribe. Bye bye. Comment tawirama. Share hay bora như cái gì cả.